Chahi asigi oina laibak phabi niwal amak khattang khanjaraga aina paijariba binarani jewelry na habiri belik ase laibak phabi mahak tuda khudol tamjaga doi laibak phabi khanbagi numit asi October gi tang 12 nomaijing numit ta uijagani loina na lakliba October gi tang 18 da blue band ga loina na dipu khunu loijing khombi Joseph amade Rangilal loina na Manipur gi maming lairaba seisakpa seisakti amade artist kayana laibak phabi ningol adugi damak loinana thawam asida saruk yabirakpa Ningonsinggi damak mitki kumhai oinabagi damak thamjani laibak phabi amakhat khanbagi event asida saruk yabiningba Manipur gi ningol chakoba pangthokpiba Ningonsingna Android phone gi Google Play Store da changbiraga Singjamei 360 gi app asi download tawbiraga free da register tawbagi khudong chaba adu lobiyu loinana 5th laibak phabi Ningonsinggi khudol powered by Laren Jewelers co-powered by Binarani Jewelry and hosted by Babina Groups asigi mai pakpa laibak phabi ningol oibiyu haina haizai